Mayam Bukurumzari State Health Society National Health Mission na sponsor tawbiduna paring naina chatharakpa Haksel ga mari lainaba tokso asida ay mumuka salamna taramna ukshari ngasigi tokso asida pujarakliba topic asi ANMOL and registration in RCH reproductive and child health hairiba hiramasigi matangdani onena hiramasigi matangda akupa warol khara thambinaba aikhogi studio da lengsinduna leibiriba expert asina Jumbo Gonmai Director Health Government of Manipur ni Dr. Buhan Bamakta Taram Nokchari Dr. Ngasi akhoi topic siga mari lainena ahan bada RCH portal haibase karino haibado Dr. Te khangzau RCH haibase ano gi program dinate adu reproductive child health haina haibne adu hojikti all the mothers wayo aduga angangsing wayo eligible couples myam singse registered tawrga portal da hujikti thagat pa haibne aduna asigi reproductive child health ki se krigi damakta akhoina portal da krinama upload tawra haibdi mukhoibu akhoina identify tawrga tracking tawgadaba asi se kadai lebra kadai da popra Krambalam dano hypermiam sing se akoina khangpham thokpa adu already moibo phajana tracking tawrdi moige se akoina monitor tawraka hojiki RMNCH haba male reproductive maternal gine newborn gine ko asigi se adu ka child health ki the RMNCH ki asigi program miam sing se Mama gisu, angang gisu, aduga family amagise nungai na le nungai haibne. Aduga kuis stability le deba family yam le re. Adugi damakta sigi se easy way da kuine track toba. Natradi kuis portal da track tawdredi kuis khalu yaba. Ojiksu tawdubusu yam le ramgani. More than 87% adugumdi moidi grandma registered di tawgrab neba. Now we are trying to make it 100%. Hujik se RCS ke portal da upload tawri. Si website ni da website based neba. Na si isdigi. Ana akhoi miam ate program da su website da loini yeng dibdo. Adugi same type nida jiktori se aduga hujiki RCS sigi beneficiary ama oige hai taragadi kamaina tawgadage aduga maagi registration china karamba mawongda chathabage habdesu khangjo beneficiaries myam sing se particularly eligible couples habagi amale aduga say another thing is that mama wibko aduga angangi moi sing se registered to Godaba. First thing to mama weba conceive tore and the pregnancy test torga positive way re herba asimatam sida ma se immediately registered to haibne aduga magi reproductive ki cycle leba hekta how budigina conceive way rega pok trip house dum grinama sigi akoina registered tawpagi ID amale adu 12 digits ne na RCH ID haina hoji akoigi Aadhaar gi oyo atay gi oyo akoigi si unique ID amale boko disability gi sule somaina moina benefits phange haridi asigi number si dakar leba aduna moya magi mama duna pok trip how hek the concept of digi pok trip how buse asi se adugi number do daga leba check up tawbuda su adu purak patare my benefit high hujiki registration number yes aduna this is very important aduna akoi kanagum mane di kauthoklam su yai adubu yabam khai desi number cd mokhoi gi record ta tham daga leini aduna mokhoina once asigi portal gitu tadi akoi once chan khradi website tadi dum lei khrane ba adana pok poloi kar bisu magi reproductive cycle habisi akoi se usually
World Health Organization the 15 to 49 years nearby eligible couples sing si ko khoina ngang pok piyari bise nupi oi ba hebse aduna sigi period phau bi se adugi number do sizina gane ba so next gi pregnancy the su the same ID to sin gane Manipur registration to kutara gati ko adugo huziki RCH na pi ba khurong chaba sing se khoi benefits sing sina kari kai oi beke have to su khangjaw benefits ti yame khoina schemes hai ko khoina check up already krino harga khoi gi JSY hai bi su leire anana JSY gi makha sida khoina antenatal check up kum batobani adoga antenatal check up si first time second time third time have simyam sing sida sigi unique ID se RCH ID se every time asi sin record tawrane ba aduna portal da upload tawrani ma se antenatal check up kyamung tawrage hai bu su loin mu leirani adugi portal tu da aduna asigi se yamna murwoi ba hai the beneficiaries hai sidi mainly mothers sing ne hai ba aduga pokrabsu angang sing sisu mu register tawdo ba ado angang sing su register tawraga angangi daka oibam yam adugi immunization service wayo so healthcare delivery system si improve tawninga hai ba dini aduna si angang pokpa matam da su kadai da pokra adugi yabam khaidi institutional delivery tawraba have the hospital the when a public health center hire have the all the sub center the OBI primary health center the OBI aduga CSC the OBI ba aduga district hospitals the assume si the OBI so not only government hospitals government gi center khak the nete even the private the pok the ba ngang sing yam sing the su moi se register tawradi moi se phangpham thokpa schemes khar leba adugi dudi moi phangane ba and also mama khakta nate adubu mabu yengbi ba have the guide to ba have se akhoi na khangnai se asha haina khangnai ko aduna asha singsina mohoi bu guide tawraga moi public health center tu da pusilaga ma se sumhaini tawni happy do aduga adu record myam sing do tawraga mohoi gi dama say certain beneficiaries say antenatal checkup tawgi assessing the schemes later mother gi su later mama oi gi su later aduga popular ga su scheme tuan le adana khoi gi health gi department khakta nate asi se aduga even social welfare de su dum lebni adana asi gumba facility se phang horabadi mama gi dama kramhaina plan togra work plan hai bisi su darka leire adu ka cha bathak pagi karmain ta chinja kum se for example akoina sium masida moi bu education hai bisi people yam darka leba adu ri moina sigum facility phangrdi all the beneficiaries moi bu education mu pibda moina bhap targa moi se yamna phabagi life amada family life da lebi ai happy ni da habi huziki sida register tawbasidi maru oiba ma oideba aduna register tawramdradi moise kanabse phangoi kanabse miss out to bi ai ko aduna yabum khaidi moi hakchang phage aduga moi ge family life se angang su mama su healthy life de lege haridi yabum khai se register to bio aduga register to bisi khoina maman lobusu nate everything is free on top of that moina mu scheme su mu phanghi ni lai rusingi di go and all the mothers they will be getting this thing scheme gi benefits me am sing city different types lebni na all the adum yam sing the issue mention to bungam dre du si scheme si am lebni adunam khoisu sium si phangbi ai hai bo ni adugo doctor huziki RCH sida akoige beneficiary ama oina bagi damakta register tawbase se nupi mama oidoraba ama hektana adum yabra adum su khangjaw hoi
mama oibna particularly ko asig beneficiary se phangdori ne RCH ke ID gi se aduna RCH ke ID da once generate tokradi mai se record le horane aduga moina immunization tawdabagi warisu adu atei tei gi service pigadabu warisu asi sida se mama gi damakta yamna kana hopa asi sinida aduide asi umma matam sida hida kapam tam si yore haina asasing na so mu tracking tawni bako aduga nurse na su tracking tawrni hojikti akhoi gi ANM sing da su pi khrabni fully doina makti phangnam da busiai nurse myam do ANM myam all the public health facility da leriba myam da di mahoi tablet amamam di pi khrabni ado atei tei da pi bahore sigi irang digi su thung da busu leram siai ado we are trying to cover all the areas health facility myam sing sida where the nurses are posted the nurse ANMC nurse dina aduna particularly sub center gumba PSC gumma sida ayam se ANM sing se thabak taweba aduna makhoi the tablet se pirabni aduna phangdaba singsu lerangbani adugi damak so khoi track tawraga phangdaba sing kana kana leibra habdisu khoi tawraga adu piradi makhoina adugi tablet to da laptop gumne da aduna adugi adu da loina entry tawbiare mane ya purak ramba yeng ramba adugi mothers miyam singi ko adugi de magi tablet to the record tawbiare adugi information su pbiare aduga doctor hojiki register tawbase sigi damakta registration tawnabagi damakta di kai documents sing darkar oibage have to khangja hoy magi ming aduga magi address and then magi date of birth ko aduga madagi husbands ki name su daka hoigini aduga atei tei su moi gi format amade di lebne adu myam sing du record tawnangai adugumba criteria du sudabu yadaba ado magi ming hablega magi chahi do habdraba magi date of birth habdradi khangnaroiba ko aduna karamba lekai de no habdusu khangngai do address di compulsory ne ba magi residential area du di aduna asigumba myam sing se generate tawnangai aduka registered tawnangai di asisi yam dakara bai ado my registration se tawra matung da mai hojiki RCH ke ID se phangdoi ne ba mane adu digini adu phangdori ID se gi matung ina magi khudong chaba sing si su phangakadoi ne adugo doctor hojiki nupi sine magi parent public health center se magi mafam se khangda ba tar ga di kana ga tana ba ya kan mane asada haib dare magi area da asha se khoina loin identify to grabni na aduna asana asida chapiredi phagni haibdu magi local gi area do dadi magi local gi asha yang biragene adugi do dadi ado doctor mana hojiki health facilities hana government ki smai sum pbc da na tabi da mana private facility gumba pamak taraga di hojiki kaino se tawra beneficiary sina dum mai khudong chap se longna bagi damakta atopa da service to on thokpa di ya pra ju khangja adugi private gi de su on thokpadi yai adubo documents myam sing do han leramba mongon de leramba documents myam sing to di produce torga submit to tawa adu already adu gi area to da facility to phangni aba aduga adu with the RCS ki ID ki yauna ko adu already on moi gi portal to da hekta thagalagini ba moi gi train to khraba loina lerabnina adugo doctor makada khangjani sina khoi gi miron bi mama sina ko magi hujiki register tawbase mamang da ta hotraga magi delivery matam si yora akanda naksala akanda dang hujiki register taw taraga di kamaina tawgata ke adu khangja adu nganna tawbatamne
delivery time oirshu register tawdabne ado register tawrdi magi hoi phangadaba scheme singsu phangdrabsu next time gi damaktige yamna daka oiba adona sigi facility miyam singsi mabu tracking to ngai ne ba adon magi health si kramhin leibno kramhin to no haiba miyam singsi yengdoribne ba ko adona adugi damaktana yabo makhaidi late oirshu kakrama thengna lakbo oirshu mai register to biyo haimne mana register to targadi makha tarakpagi oinadi habde angang unaraba matungi khudong chabagadi phangdoine ba oi phangani aduga magi mana miroligai matamgi adugumba haibe doctor chapege adugumba service kai kai ti phangara adugi dudi phangdobsi ai like JSY gumbadi moina hanagi check up torundaba adugi dudi phangdobsi ai ko adubo after that atopagi khoina phangba yabagi su leibne aduna yabam khaidi register to haibne moigi health ki system do moigi se phajana lebra healthcare delivery system is the most important thing moigi mama we bisu angang we bigi su adugi demaktana yabam khaidi register to haibne aduga doctor angang se hujiki mama sine di poksaba makti nattaba haibadi akhoi adopted angang haibdi yokchaba gumba oitaragadi mai register tawba sidi kamaina tawgatage aduga adugi khudong chaba sisu phangadra haibdu su khangjaoge phangani through asha ko maina asum haina tawbni haibsi su information du su tawredi adum phangani da phangli ta adu magi hujiki adopted oibase sigi matang da kamaina tawgatage adopted we bigishu moige say parents magi record miyam sing du su daka we nina adu di mention batab ne bako na adu we su adopted child su we su pas health ki facility di phangani ada kri kri we su adu ta de hujiki adopted we besida hujiki yo iba angang se si dang phangadra adu ga mama se sisidi mana di poksam de magi oina di kaino khudong sa se phangadra adugi mama gi dedi kana we bra do exactly khangdamnina for example children home the layo mother layo ko siumagi adopted child asiumagi study exact mother sing du moina mention tawning do shi ai kriya adu su yabam khaidi adugi adopted child do magi damaktu makhoina amana sumaina mama oina mama oidresu mama oina adum yorgani haibigini aba adopted haibidi aduna adugi dadi every child has the right to get the benefits and even the mother yogdi pa mother su adum phangani phangbam thoi aduga doctor huji akhoin amasu ANMOL na ama thengna jeba ANMOL na sigisina karino kamaina tawbano haibisi khangjaw asigi siso ANM singi huji online da akhoina ngasai in high kibdo ANMOL sing sida akhoina tablet si pirab ne bako aduna asigi information miyam sing si aduda record tawra ne ba record tawrga makhoina information sing se health facility da amu pirag ne bako adutike makhoina yabam khaidi say upload motor gane portal duda sige ANMOL dige mama do sige unique number do si lere RCH ID si lere abdi khangradi khra laira bako aduna se online da information pi wadani da ANMOL sina ANMOL haina hoina hai se ANM online haibni da aduga magi sina mu ngasagi RCH da register tawkiba mayam do sigi hujiki ANMOL sida loina tholakadoira kamai tawkado tholakani moina pamna di ko adugi number do RCH ki ID do hapkredi mohoina yengbiba mohoina kredama register tawbda help to khrabsing do dim hoidi adum khangane ba hekta loina mak tholakani ba karam antam da pokno kadai da pokno kri kri beneficiaries phangrage
ko schemes programs labor myam sing da kri kri phang khrage kri phang dri bno hai bo myam sing so hoi tracking do ne odana anmol mokhoi bo ANM sing da sigi online da do si su yamna thuna phangba ko information se aduridi immediate delivery khoina su tobi ya ha ko habdi pi ba ya ba mkhai du su khoina immediate way na PBI record su khoina dun tobi ya re jana particularly periphery the labsing the mukti anmol si am da ka we and it has made the system more easier to disseminate the information about the mother, the child, go. Adu gida magtana si anmol si su ako'y na si motivate daw ne. Nas miyam sing subo. Yabang makay doon na mukhay su sinarga kaya mga information si tumpi doon na si su. Anmol habi ANM online habi ne. Adu ko doctor huziki kilkari habi sina kari no habi sika kangsa. Kilkari su it's a mobile digi information pibni da ai se huzik se asigumba sub center de le aduga sim haina angang si poe khodle ado mama gi se hanadi generator amde dubu kren register toramde dubu si huzik ti tawre haibugumba natraga hana toramdusu tawre haibugumba singba information se pibni da adubo si tawbse yaba makhaidi 4th month of the say pregnancy asidigi hawna first birthday of the child phawbuge aside information si pibne hoidadi aside Manipur di si hoi implement di tawde bu in other states mohaina di asigi sito male kilkari se yam nungai doctor matam solution lakle aroi da message am khatang miyam da pibiram praja miyam sing da aina asigi message thamjaninge habidi RCH portal gi matang sida kanaba miyam sing do aina so haikre adubo roi da aina thamjaning bisi kri documents details da prakpaya gidra register tawnangai sida habisida muru bisi se ming se yamna da kawe aduga magi poppa numit se asisu da kawe aduga magi Aadhaar se abha the link tawdaba Aadhaar card si so yamna da kawe magi mobile number da kawe magi address laifam haibse yamna da kawe aduga magi nupa gi ming asisu da kawe kanagumbana magi nupa gi ming thamning da busu yawi adudadi adugi kalam adudadi NA haina su thammasu yai aduga magi nupa gi ming aduga mana luhongba matamgi chahido adusu da kawe aduga amana hana kyamuk angang pokhrage haibigi dusu mention do bada kali aduga angang gi masing su kyano hana leirumse asisu khoi gi register tawbam tam da kali aduna sigi register tawbse only in public health center da tawbiyo haibise mimyam da adum haijani muni aduna yaba makhaidi akhoi gi mama weriba myam singse mokhoi se healthy wena leininge mi myam honasi aduga khoige mama do healthy weridi macha so healthy wegini aduga macha se healthy weridi akhoige nation akhoige state akhoi se yamna phaba lamma weba aduga akhoige generation weba asigi se oigini haina mi myamda dum thamjari abisigi facilities e longna bai tamakta RCH portal da register tawbasina amo khwaidi maru oide yam nungai jai doctor ki mamal yamla matam khara kaithok piraga ngasi state health society national health mission na sponsor tawduna chathar jariba khoigi tokso asida saruk yabiduna kanaraba wafam khara thambi bagi damakta doctor bu hanana thagachari ngasi gi damakta di matang swaida tokso asi loishinjare mayambu khurumjari